ngasi phongkiba tongan pauche singda yaukiba pausing amadi social media da phangba pau khara update uduna laksari ahanbada maru oiba pau Nagana changchiliba matam kaktaba khongjenggi marumda kuki khulai paiba singna naga singda kihallakre nupi amada nupa ani punna luhongkre Northern San State TNA na Burmese ki PDF singbo phuba chaiba hokre BJP के स्पोक्सपर्सन सुरेश कुमार ना फ्री मोमेंट रेजिम की मतंगदा रिटायर IAS नबकेशोर की मथकता चार्ज तौरगली इंडोनेशिया दा पैसेंजर जहाज अमा मईना तुमना चाक्रे पोमिलान हाउके पु डिप्यूटी CM ओइनबा CSO सिंह कुकी CSO सिंगना खना नैनकरे मणिपुर दा पॉपुलर गवर्नमेंट सेमबगे ओइथोकपा लैरोइदौरी मणिपुर दा PR सांगोकनबा बिल पुथोकनबा सेम साबा पुमदमक लोइकरे FNCC ना नागा फुट हिल्स दा कुकी सिंह की मथकता कौखिबा बंदगी कुकी जो सिंह खम थेंगना अवाबा मायोकनरे टाइगर रोड अमदी जर्मन रोड सिंहू रोड असी ह्यूमैनिटेरियन लाइफलाइन नी ड्रग की कॉरिडोर नते हाइना कुकी जो काउंसिल ना फोदोकरे कांगसुप रिजर्व फॉरेस्ट एरिया दा कुकी की सूप ग्रुप की कैंप अहुम थमनबा लेंगाकना तौरकलेबा असी खुदकता लेपदबने हाइना फोंदोकनारखरे कुकी सिंगना नागा ताबा मफमदा चथोक चसिन तौबगी थमलिबा अथिंगबा असी MKNF ना मपुंग फाना सपोर्ट तौरकले अगस्त की अहानबा चयोलदा मणिपुरदा अनोबा लेंगाक सेमबगी थाजबा सुंगलै लैतरे IDB सिंह अहिंग यारेक्तुना DC ऑफिस ममांगदा खोंजंग चंगसिनग्रे हौजिक पाउ संदोंना पिजरी नागासिंगना चंगसिनबा मतम कक्तबा बनगी मनुंगदा कुकी खुलाई पाइबसिंगना नागादा किहनक्रे कुकी सिंगना नागागी लम खोपचिलगा पोपी प्लांटेशन तौरी कुकी गी मरमदम सादुना नागागी लमदा लैसिली कुकी सिंह नागाना चंगहंदना अथिंगबा थमली पोपी थागनु हाइरुबगी खुलाई पाइबना किहल्लखी पुलिसनसु करिसु तौबा ngamde हाइना विलेज चिपना फोंदोरगली नागागी लमदे चक्ते नागागी इगा तंगदे कोई कुकी गक्तनी हदुदा कुसी अखोई गी लमसिदा कुकी सिंगा इनकोस तौरगा लमसि मोइन पोपी थारमे अदुगा पुलिस कंबो पुरो चले मोय करिसु थवा तौरमदबा मोय कुकी गी मिलिटेंट ओइब्रा नत्रगा मिखराना खुलाई पाइबा होय काटुस कदि पाइबा उवे पोपी पंबी सि हाउदे नंगायना स्प्रे पुरोगा लपदा अखोई गी स्प्रे लोइन थवा बिरे नोय कारबदि नोय सिदि नुंगाइरो हैना कोदा करिगुंबा सिटन तो सुखले होजिकु मोय अखोई लमदा लमया कने तौर हिमाचल प्रदेश की चनबी अमा ओइना नुपी अमदा नुपा अनि पुन्ना लुहोंखरे असेंगबा थोकिबा थौदोक असि मचिन मनाव नुपा अनि अदुना नुपी अमदा पुन्ना लुहोंखिबने हिमाचल प्रदेश की चनबी अमा ओइना हानदगी चनदुना लाक्लबा मोइगी चनबी निसु हारि मतम खरा मुटलुरबा मतुंग अमुक नहोंगना हौदोरकपनी मोइगी सरकार नसु हारिबा थोंग असिदा अयेतपा पीदना लाकपनी हारि म्यांमार की अवांगथंगबा सान स्टेट की TNLA ना बर्मीज की PDF सिंगबो फुब चैबा ओटपा नैबा हौखरे अचोक अपन कयासु यावखरे अदुबु PDF सिंगना बर्मीज TNLA दा खुद हनबा ngamdabada natana करिसु हाइबा ngamdre PDF की मराइबक तंबक ngamdre निंगसिंगबा याबदी जुलाई था असिदा PDF की मथकता मिलिटरी जुंताना अकनबा अटैक चथबा त नतना PDF की लानमी कुनमरिसु मिलिटरी जुंतादा खुराइगा खुलाइगा कोनना सरेंडर तौखिबा लैखरे BJP की स्पोक्सपर्सन सुरेश कुमार ना फ्री मोमेंट रेजिम की मतंगदा रिटायर IAS नबकेशोर ना TV डिस्कशन अमदा थमकिबो वाफम की मथकता सुरेश कुमार ना चार्ज तौरकले मणिपुर की नुसीजरबा अहल लमन मरु मपांग ख्वाई खुदिमकु आहान मक्तदा इकाई खमनबु उचरी ngasi ayhangna miyam michillaba matam minute manga taruk khaktam kaithok pinabagi damakta noluk na niksinjari ngasi ayhangna semjariba video sigi maramdi ngasi ngarang adugumba TV discussion amada matam amagi hanagi chief secretary oibiramba former retired IS officer amadi election thengna kraba maithi horaba ojana bageshorna Chief Secretary oibirambadagi potharaba matungda election kya thengnakibaduna maithibana khangde tongan ba aranba wapam kaya amada yumfam moiraga TV discussion da wapangang da nganglakpana maram moiraga nasiya na video system jabani ojada ina thamjaning basi ojana khangbi kadabasi free movement regime haibasi
ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯩꯅꯕꯤꯗꯅ ꯑꯣꯖꯥꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯄꯥꯕꯤꯔꯒꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝ ꯑꯁꯤꯕꯨ 2018ꯗ ꯑꯗꯨꯒꯨꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯧꯅ ꯍꯧꯗꯣꯛꯄ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯐꯣꯔꯃꯔ ꯁꯤएम श्री एन ꯕꯤꯔꯦꯟ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛꯄꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯛꯄꯗꯣ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯄ꯭ꯔꯆꯥꯔ ꯑꯃꯗꯤ ꯕꯦꯁꯂꯦꯁ ꯑꯦꯂꯤꯒꯦꯁꯟ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯟꯐ꯭ꯌꯨꯖꯟ ꯀ꯭रिꯌꯦꯠ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯍꯨꯟꯅꯕ ꯅꯠꯆꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗ ꯕꯥꯔꯁꯦꯂꯣꯅꯥ VA ꯀꯧꯕ ꯃꯤ ꯄꯦꯁꯦꯟꯖꯔ 219 ꯄꯨꯕ ꯁ꯭ꯇꯥꯔ ꯀ꯭ꯔꯨꯖ ꯁꯤꯞ ꯑꯃ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯅꯣꯔꯊ ꯁꯂꯥꯋꯤꯒꯤ ꯁꯃꯨꯗ꯭ꯔ ꯄꯔꯤꯡꯗ ꯊꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯈ꯭ꯔꯦ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯠ ꯇꯧꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯄꯦꯁꯦꯟꯖꯔꯁꯤꯡ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯐ ꯖꯦꯀꯦꯠ ꯂꯤꯠꯇꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯅꯈꯤꯕ ꯎꯈꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯉꯥ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯕꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 18 ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯁꯣꯛꯄ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ Kapal Barcelona. Kapal Barcelona terbakar. Barcelona 5. PIB source amagi matung inna Manipur da popular government sembagi wafam oithoklaroi PR sangdongnaba bill puthoknaba sem sakre July 18 Monday dagi haugadoriba parliament ki monsoon season da Manipur gi demand for grant khana bagal loinana PR makhata na sangthanaba bill puthoknaba ngasi phamkiba government amasung political party nimfugi mihut ki kangbu amana yanakhre hairi Haujik pausigi pausing amuk sandokna pijari Kuki militant singna Naga singi lamgi territory fauraga Tiger Road German Road semba yauna Naga area da Kuki gi sugi camp sing hangdokna ba honariba asigi mayokta Full Hill Naga coordinating committee na Kuki singi matakda matam kaktaba ban kokibadagi lambi asibu phauduna chalamba Kuki sing kham thengna awaba mayoknare maru oina ana ayek amadi karbar gi chathok chasin tawriba singdana chauna chaitheng phangli makhan area da khongjang changsiliba Naga singna pongthokibagi matung innadi Naga singi area da Kuki singna German Road natraga Tiger Road haina lambi semjinba amasung sugi kem sana ba honariba asi leplagani haina mari leinaba authority gi maikaidagi phongdoraktriba phoba Kuki singi matakta chathariba bangi khongjang asi makata na chathagigani Kuki singna Naga singi area da thabak tawba ama thabak ama tawge haiba tarabadi lamgi mapu oiriba Naga singdagi ayaba hana logadabani mana thokpa pangtawda tawnaraklabadi hingba wagani maitai singi maikaidagi su phongna Naga singi damakta lepa ngamli haiba ngamdrabasu khongjang asida makoigi oiba wafam khara phongdokpa tarabadi hena mari chachingani haina phongdorakli FNCC na changchiliba bangi khongjang asiga mari leinana makhan Kanglatombi Naga Forum ge maikaidagi thadokiba chirol amana hai FNCC na maru oiba demand ahum taladuna Kuki singi mayokta chathariba bangi khongjang asi mapung phana sogatli Naga ancestral land da leiba illegal su camp amadi militant training center sing khudakta lokthokadabani Naga gi area da makhata na lam khopchinba amadi lambi gi maming thonbagi thabak khudakta lekpadabani Half long Imphal National Highway da su camp sabagi thabak khudakta lepkadabani loinana Naga singi indigenous land da park sanna popi Pambi thaduna environment ta chauna akaiba pibagi thabak asi lepkadabani shanti thambagi mingda Kuki singna makhoigi lamkhai chawthoknaba honabagi thawong chatharaklabadi madubu chapchana thengnagani hairakli amaromda Kuki singi maikaidagi ban asi handoknaba appeal tawjarabasu Naga Foothill area da bangi khongjang asi mai pakna chathari Naga Foothills ki territory phauduna lakpa gari sing khamduna Kuki sing yaubra haina check tawbata natana karigumba gari sing aduda Kuki sing yauramba tarabasu mafam adu phauduna chatpa yaroi haina athingba thamli Kuki singna ban kauriba jaga sing adu lalaga chatpa yadabana awaba kaya mayoknare hairi makha tarakpada marak asida Kuki asina Kuki sing asida Kuki Jo Council gi maikaidagi Naga singna makoigi area da Kuki singi mayokta chathariba ban asi Kuki Jo miyambu safe passage piba yauna
ban asi athubada handokbiu haina appeal tokre haukiba lisingani kulumdoi me ahumdagi tholaki irang asina maram oiraga kuki singna maitei sing khundari ba mafam sing phauduna chatpada safe oidabana hariba lambi asida chathok chasin tawribani karigumba understanding amadi khudong chadaba kaya leramba tarabosu naga amasung kuki phurup anigi marakta amaga ikai khumnana amadi shanti oina wari watai sanaduna warisin puraknasi haina kuki jo singna appeal tawki banba yabade FNCC na kuki singi mathakta chathariba ban asigi manungda nagagi territory oiriba Kangpokpi district Makan All Kachar road ki Tongjai Marel Dolang Chiru Tupul dagi None taba lambi Tupul None Junction amadi None district Langsai Khopum lambi gi mafam kayada naga volunteer sing kaya tholaktuna lambi da chathok chasin tawriba gari singda kuki yawbra haina check tawbagi thabak ngasi su makata na chathari FNCC na sangsaliba bangi khongjang asiga mari lenana lup asigi secretary B Robin Kapuina phongdokibada kuki singna nagagi Paripurigi oina territory fauraga German road amadi Tiger road haina semjilliba asi mangjongnana naga singi ayaba lokide thawong asi naga singi traditional honorable right to ikai khumnadabani hariba lambi asi Manipurda Kangluki irang mayok narige manungda kuki singna Churachandpur amadi Kangpokpi asi samnana semkibani German road hariba asi Manipurda base tawba KNF MC gi leader German Ice Cookie Koba amagi ming lauraga thonbani loinana lambi isi hariba lusingba sina mapung phaba daita lauraga semkibani lambi isi mamang sahida semba loikibani Churachandpur amasung Mizoram ga phaunaba tongan ba Kacha road kaya su lei masigi mathakta Churachandpur amasung Myanmar ga phaunanaba lambi singsu leiri Manipur Naga Youth Organization gi maikei degi so Kangpokpi gi Modbung district amadi Churachandpur district ga phaunariba German road amadi Tiger road asi Chembagi mayokta yaningdaba phongdokpa laikhrabani German Tiger Road amasung Singhu Road asi humanitarian lifeline ni drug ki corridor nate hariba road asi drug route ama oina maitei group singna maral siriba si yumpham yaude haina Kuki Jo Council na press ta thadokpa chirol na hairagli chirol sina makata na German Tiger Road asi Kuki Jo Civil Society Organization kayana humanitarian lifeline ama oina chemkibani haugiba sahi lisingani kulumdoigi me ahumdagi thoklakkiba Kanglupki irang asina maram oiraga Kuki Jo miyamna maitei singna tariba jaga sing phauduna chatpa haibasi safe oide maram aduna German Tiger Road haina khangnariba Churachandpur amsung Kangpokpi district phaunariba ariba inter village track asi sengwatpata natana atopa lambi leite masiga chap manana sugnu asisu makoigi saphaba mafam haibudu oide maram aduna Churachandpur Chandel amadi Tengnokpal asi chamnanabagidamagta Singhu Road asi sengotpa natana atopa lambi leite Tiger Road amasung Singhu Road hariba yamna maru oiriba inter district lifeline asi drug route ama oina yumpham yaudaba maral kaya ama siriba asida central government na lobby danabasu appeal torli Kangchup Chiru Reserve Forest Area da Kuki Su Group ki designated camp ahum thamnaba lengakna thorang torokliba asi athuba matamda handokadabani madu natrabadi Manipur gi miyamna akanba khongjang changsilagani haina Rural United Club Organization ki president Ningthogjam Basanta Kumar na phongdorali wafam asi Phayeng Bazar da leiba Rural United Club Organization amadi Imphal West Women Wing na sinduna Phayeng gi miyam amadi Wafong Bamol Yairong Hauchong Okram Khundong amadi Kangchup Chiru village ki miyam thoktuna chathakiba wakat mifam aduga mari lainana phongdokibani Basanta Kumar na makhata na hai sahi hokkiba sahi lisingani kunmanga gi June gi tang 13 ta Union Home Minister Amit Shah na Kuki Su Group ki camp taret nongna maitei taba kholsingdagi arapa singi mafam kharada hongjannaba khanghan khraba matung Home Ministry na tharakpa Official singa Kuki Su Group singa laktuna Kuki Su Group ki designated camp ahum Kangchup Chiru Reserve Forest Area gi mafam singda sugi camp sagani haina thorang torokliba asi atubu matamda handokadabani Kuki gi Su Group ki camp sagani haina thorang tawriba asi Kautrukta sagaliba Sports University ki mathakta leiba Kuki Harauthel amadi Kangchup Chiru lamkhaiga thangnana Kotlen chatpa lambi New Kachar Road ta leiba Mapaprum Singjil da kem ahum thamgani haina
Assam Rifles amadi Kukisu group ki miyoi laktuna yengsilambata natana kem sanaba horakleba asi leptrabadi Maitei amadi Nagagi khulsinga naknana leiriba Chingkhong Chinyada Kukisu group ki kem saba yaroi masidasu natana governor da su kem saba yaroi haina memorandum amasu pisilagani karigumba su kem asi sarakpa taragadi Manipur gi miyamna akanba ihau haurakani loinana Manipur lengangna kumja lisingani kunmari gi February kunma palgi assembly mifamda Kukisu group sing sugi niyam thugai haiduna Manipur lengangna su makatana sangthadanaba warep lauduna assembly da pass tawkhrabani Manipur gi Naga taba mafam singda Kuki singna chathok chasin tawbada Foothill Naga Coordinating Committee FNCC na matam kaktana thamliba athingba asida Makhan Kanglatombi Naga Forum MKNF na mapung phana sogatli haina phongdorali MKNF ki media and publicity na thadokpa chirol na hairakli Naga gi hallaman singi mafamda pirakliba safu asi akanba mawongda yaningde loinana FLCC na taliba demand ahumda mapung phana sogatli Kuki singna propose tawriba Tiger Road hairiba asi nakoinana territorial integrity bu semnaba honabani Nagagi mafam singda Kuki lalolup singi sugi kem saba yaroi haibasi illegal oi hairi Icherol asina hai Manipur gi chingi sarukta paktak nana kokthoklaga popi pambi thaba asina yellow phurup chingi lamda socio environment pu singnabani hairi Makha tarakpa pauda Brahmaputra turenda China na dam chajilakpadagi India humang kangnare India gi khwaidagi maru oiba turel singi manung su challiba aduga lebak asigi khwaidagi chawba turel su oiriba Brahmaputra da China na achawba dam ama saba haurakpadagi India gi lusingba sing humang anapi kangnare Brahmaputra hariba turel asi Tibet na Yarlong Jangbo River hariga khangnei turel asi Himalaya singsangdagi hauraklaga Tibet phauduna laklaga India gi North East state singda yawraklaba matung Bangladesh amuk phauraga Bay of Bengal da takigadoribani China hojik dam saba hojilakle haribasi India gi Arunachal Pradesh tagi kilometer 30 Tibet autonomous region da sangsillaga Yarlong Jangbo River gi mathaktani turel asigi ising sijinnabagi matangda maru oina yanaba ama phauba purakpa leitri masina maram oiraga Indiana Tibet autonomous region da khut thingjinbagi right ama phauba leitri adubu karigumba China na dam asi sajinkiba thoklagadi India gi state sing haibadi Arunachal Pradesh Assam da khudongchadaba chawna thoklagani Ngasidagi haugadoriba parliament ki monsoon season ki mangoinana NDA government na convey tawduna all political party ki meeting pangthokre mifamaduda opposition singi maikaidagi Bihar ki voter roll division da Myanmar Bangladesh amadi Nepal ki illegal immigrant kaya yauksilambagi wathok amasung Pahalgram terror attack yauna tongan ba issue kaya ama pukhatki hairi central government ki maikaidagi pangthokiba all political party ki mifam asina maru oina ngasidagi haugadoriba parliament ki monsoon season asi ningthina phamba yanaba opposition singi maikaidagi coordination pinabaga mari leinana ngasigi mifam adum opposition congress ki maikaidagi Tarun Gogoi amasung Jairam Ramesh NCP Sharad Pawar gi maikaidagi Supriya Sule DMK gi PR Balu amasung Aam Aadmi Party ki Sanjay Singh yauki aduga government ki maikaidagi parliamentary affairs minister Kiran Rijiju amasung junior minister Arjun Ram Meghwal su represent tawki Imphal West District ki manung channa leiba khurkhul gi mandap yumphamda leiriba relief camp ta leiriba IDP singda relief camp asibu senariba coordinator na phajadaba wahi wata sijinari haibagi wahodagi khusaunaraba IDP singna relief camp thaduktuna masa masa gi mayumda hanbinaba haiduna nupi angang yauna yamlaba IDP singna punna Imphal West DC office mamangda yarektuna khongjang changsinkre khongjang asigi matangda IDP ama oiriba malem nganbana phongdorakpada lamdam asida lisingani kulhumdoi megi ahumdagi thokliba kanglup anigi lan asina maram oiraga lanjen naraktuna awa ana kaya khangduna sahi ani hena relief camp ta leiraklaba inmate sing asida amuk onsinduna tabada nungaitaba wahi wata kaya sijinnarakpa asi yamna laibak thibane asumna leigadaba oirabadi aikhoi relief camp ta leibagi mathok tadre yumda hanjarage haina khongjang asi changsinkibani hairi
Anova Chief Secretary Thunglare Ariba Chief Secretary ngasi Imphal thadokragani tha tarukak Manipur gi Chief Secretary oina Thopuramba Prasan Kumar Singh ngasi ayuk mahakna pairamba Chief Secretary gi pham Punit Kumar Goel da sinaramlaga Imphal thadokragani nauna Chief Secretary gi Thopuna ba khalakraba Punit Kumar Goel ngasi Imphal da ngarang thunglakibani Hanagi Chief Secretary Prasan Kumar Singh BJP gi MLA Singh yauna state asigi masak nairaba miyoi kayana mahakki thabak thoram singda yamna kanna yaningdaba phongdoknaki maru oina BJP MLA singda piramba security personnel sing mahakki yathangna namduna lauthokibada MLA sing yamna penakide Manipur da thokliba kanglupki irang asida MLA singdagi mateng lounanaba honabagi mahuta MLA singna hairakpa wafam amata mahakna yakide MLA sing khwaidagi tathiba Chief Secretary oina lairaki mahakpu lokthokkinaba Governor da MLA singna hanjin taknaki Union Home Minister Amit Shah da phawba mahakpu lokthoknaba yamna kanna taknabadagi mahak state asigi atenba matamgi CS oikibani Makha tarakpa aroiba pauda editorial kalam dagi masangoiba amatang lokhachari ka henba cookie singi mayokta naga singna matam kaktaba ban chatharakpa sin cookie jogi khulai paiba lamhen tu henba singna ngamkhai lana changsillaklaga Manipur gi apunbagi saktam thugairaga atamnana maitei singi mathakta landarakiba iroinana naga singi mapa mapugi lamsing loksinnaba lalong chatharakiba asina maram oiraga naga singna cookie singi mayokta matam kaktaba ban chathaba haukiba asida ngakpham thokte illegal immigrant sin cookie jo narco terrorist singna state asida logi wangmada khunda laita sinduna Manipur gi apunbagi saktam thugaiduna apaba makhalgi lalgi khulai paiduna landarakpa amadi naga amasung maitei singi khulsingda khunda laita sinduna geopolitics ki lalong chathari makhoina maitei singi chingya tamyada leiba khul amadi lobuk sing area da domination tobagi thabak wathok leiri loinana Jaliangrong Kabui Tangkhulna chingba naga kanglup singi miyoi singda khundaba Jingi tongan ba mafam singda cookie singna haizin nonjaduna matam kharagi oina khunda leitabagi ayaba pikraba matung makhoigi lamni haina naga singda singnaduna crime sing chathaduna colonialism gi thawong sing chathaduna low mapu yongna tanbagi thoksil chatharakibadagi lamhen tu henba sing ka henba thawong thingnaba honaba haibasi lo amadi miyam pumna magna yaba amadi chin cookie jogi Michen singna Manipur gi apunba saktam thugainaba honarakpa lalongi manung channa lamdam asigi puwari amadi lamit londa semjin sajinduna makhoi lamdam asigi yelomini haina masak taknaba lairik history lana isinbagi thabaksing chathabasu leptri naga singi Paripurigi oiba lamsing cookie singna nampuda loksillaga khunda laita sinba amadi naga foothills ki area singda German road natraga Tiger Road maming thonduna semlakkibagi mayokta foothills ki naga singna khundariba mafam singi foothills naga coordinating committee na cookie singi mathakta Thangja numitagi matam kaktaba ban chathaba haukibani cookie singna chathaba thawongi mayokda naga volunteer singna lambi de thoktuna achat awok tawba sing thingba amadi cookie yawbra haina check tawbagi thabak chathakiba asi naga singi maramdam kanjanabagi hakni haina lowi